Good morning everyone. Masigi video sidi ekhagi Sri Radha Krishna Gorniktai amasung Kapalachigi visual hongbagi thoramni mayam jingmina si video se Hojik Brahmana Vainungda ekhagi Sri Radha Krishna Gorniktai amasung ekhagi Gopalji gini visual se hongbagi thoramji chathari aba mayam punamak ekhagi vai thong se hangba ngainari rai thong se hangbaga ekhagi RD dabagi damakta mayam sem sana su leire RD tawringai matang siga mayam pun mo khurumnaringi da ai chamtam lai khurum changi Hoji RT tawba lore RT tawba loraga akhoi Prabhu gi bhuk chanba horani sigana brahmana akhoi bhuk chanba gi damakta chak hinjang sinwang tawri siga do loisu tore ngahak matungda di Prabhu gi bhuk chanba horani bhuk chanba gi thoram se loiraga di akhoi tinbi mayam punamak Prabhu gi prasad khunba gi damakta mayam su ngaina na leire ado thongbagi thoramsidi loisaktore mayam kumisi ngahak jingsi Prabhu gi prasad khundri mamangda wari watai sanasi mayam jingsi mayamna i video se fazaragadi like share tobiro the comment tobiro loinana ai channel si subscribe tobiu mayam punmo prasadi khunbai damakta aikoi manata loina kanare hoji mayam punmo prasad khunbai damakta phambase honare Prabhuna aikoi mayam punamakpu nada jektana punsi to loinana nungsi chanana hingbagi thojal bibo oisanu